Akashvani Imphal Nayani Devi na pau pajari. Relief Center for Welfare of Differently Abled Persons Manipur nangasi ADIP scheme gi makhada divyangjan singda tangai phadana jangba polam sing yenthokre Imphal West Jilla gi Sakol Bantera sapam lairak pangthokiba thauram aduda pasoi kendra gi MLA sapam konje saruk yakhi Imphal West Jilla ki tak el daleba Oriental College ki Internal Quality Assurance Cell na Sinduna Mental Health Awareness Cum Counseling Program among asi college ki conference hold up pangtokli thauram asi State Health Society State Telemana samasung yawolga kusamna duna sinbani Thawal Jilla da leba tongan ba civil society organization singi mihut kharaga Assam Rifles ka unaduna sakhat thawang singi matang da wari sanakre hairi Kakching Jilla gi Umathel da leba Jawahar Navodaya Vidyaloy da amtu sengba amasung uchara thabagi thauram amasu Assam Rifles na sinduna pangtokre hairi India Meteorological Department Imphal Center na hairi Raija Sigi Jilla Taruk Tamenglong Senapati Ukhrul Kamjong Tengnopalam sung Chandel gi mapam karadangasi akan banung churaba yai amarumda Med Department na thopa cherol amagi matung ina awang nongpok Bharat ki Raija sing Sikkim Assam Arunachal Pradesh amasung nongchu Bengal dangasi akan banung chugani Uttarakhand amasung Himachal Pradesh tana lakliba numit 8 ni sida yamna kan banung chugani haina Orange alert lauthokre Pradhan Mantri Narendra Modi ngasi New Delhi gi Baba Kharak Singh Magda nauna saba MP singi type 7 multi story flat chama marifu mari sangakre thauram madugi saruk ama oina Pradhan Mantri na sindur pambi gi chara thaki Pradhan Mantri office ki pauna haing asi sangariba no flat sing asi square feet lising mangarom chawma mapam amada semgatpani masida official gi oiba thabak thorom sing pangtokpada hena khudong chahalagani hairiba building asi yuhara harakpa matamda atek akai thokdanaba matamga chunana sabani mafam asida leiriba mipung kodingma asoyangam thokdanaba akanba ngaksel gi thabak sing lokhatkani hairi Lok Sabha Sadasya singi leifam konadabagi khudong chaba mayuk nariba dugi yenglaga project asi paikhatpani Lawu Singu Mantri Sivraj Singh Chauhan ngasi lupa koti lising ahum henba crop insurance ki senthang leibak asigi lomi la kunthra henba de yanthokani Lawu Singu Mantralay na hai senpham sing adu direct benefit transfer DBT gi khuthang de yanthokani Aikhoi gi paumina hai ngasi Kendra Sarkar na lomi sing de yanthokadori ba crop insurance ki senpham sing asi Pradhan Mantri Fasal Bima Yojana gi makhada ayaba pikibani Madhya Pradesh ki lomi sing da lupa koti lising amachama yangkai Rajasthan ki lomi sing da lupa koti lising amachama kunma thoi amasung atopa rajya ki lomi sing da lupa koti chatet humpudra humdoi yanthokani Lawu Singu Mantralay gi cherol amana hai English singani tara tagi Pradhan Mantri Fasal Bima Yojana hudokrab tungda ngasi pawada lebak asigi lomi koti humpudrani pan henbada lupa koti lak amal ising marphum doi henbagi senpam yenthokre Shiksha Mantri amasung BJP Lusingba Dharmendra Pradhana hairi Sri Rahul Gandhi na Election Commission India da voter semdok semjin tawi haina siriba maral adu yumpham yaudabani mahakna hai thengkhang kayarakta Congress na lebak asige constitutional body asibu mingchat thinaba silakpa sil aibak thibani mamang da su Congress na electronic voting machine gi matangda yumpham yaudabo wafum kaya phongdokhibat leikre Election Commission of India ECI na English singani kunmari da pangthokiba Lok Sabha Mikhalda voter semdok semjin tawbaga mari leinana Congress ki luchingba Rahul Gandhi da notice thakre Sri Gandhi na Bengaluru Central Lok Sabha Kendra gi mafam kharada voter semdok semjin tawi haina maral siriba dugi chapchaba pramanam adi mari leinaba chechang puthokadabani haina Karnataka gi Chief Electoral Office na notice ama thakre Maharashtra masung Haryana ge Chief Electoral Officer na su numitaran nigi manungda Sri Gandhi na voter semdok semjin tawi haibagi chechang puthokadabani hairi
बिरोधी दल की लुचिंग पार्लियामेंट हाउस तगी इलेक्शन कमीशन की ऑफिस तमना खोंजंग चंगचिंदुना लाकपदा पुलिस न थटकी दिल्ली पुलिस की चेरोल अमना हाई इलेक्शन कमीशन बिरोधी दल सिंगी एमपी कुंट्रा उन्ननबगी अयाबा पिरकी अदुबो एमपी मसिंग हेना लाकपदगी पुलिस न थटकी बनी पाउलोइजरे।